Manipuri wari collectiona adumbu taram nokchali. Nasisu nungainaba wari ama udana lakchari. Wari asi haudrungi manguinana narrator gi ayaba lauzaraga mayamda karigumba wafam amata thamjagi. Madudi wari asida yauriba maming amadi lauriba character sing asi kanagumba amattaga mari lenazade. Wari asiso kanada best toraga izabasu nachade wakhalna sagatchaba warini mayangi ngaihaktang orabasu pathanaba haiduna ijabani. Adudi wari asi taminarasi. Ibungo pare hagolo nangbo nate nangbo college ko chaloidro namit na waton yoraspo hagodribase kaigino nangne napa sangladi pharak tajani ko as wa hagolake tumse phadriye ngaktang khige mahsidiba yengune se ngaktang khige kainaga amu hairine se hai nang aina ising hejalak tringai yam thun hagolo nang hagolarai ha adu orati Sunita macha paribo hagdokpada hagolo yadraduna parina suliba phaijuk adu chingthoi as akhoi masti kaino khangde talle ima sidi pung tare tang ta da ngai as yare ai hauda hagocharage sumaina tara matamdani nang hagotse hai nasado singdolaga kitchen da lao nayambaso napaso breakfast tabagi lehoribani amokne tumlaga lerangani ko thuna lao ho palem ima chatpiramo nasa adum khongdoi jaraklage ibungo nang makarom thola doino khangdrete imadi lao lao hagolaw dribra amadudi hagolawre masta sengdo horibani laani moi pabo atombase ngangnaba onthokna wagadari tako tawrise angang oribagi tawrinida khara leiraga adum wakhal tajarakani nisa sasilaga ngawbadi natedana mama babung nane angang se adumaina adum kangkhalo hayeng sareklaga imungse lekha tarakani ko icha ahal na harise chumi mai pabo mama mapa mayambana hairibado taraga parina nganglaga chair da phamtharai mayambada hairi tamo lupa chawada bi ngasai dagi hainarese thong marum da tari banine aduga hausikna lupa chawa pioi na humdu da phaklawna tharakladi haroina tamo ai ka tukaron tawnaba natimi larim da legi tawni tamo di thabusu tawre aduna sum haibani meaning draga yare tu iyambanena sum haiban adam meaning drabu atomba nangonda piro haibanate nangna sijinagadaba maram do khanglaga pidrabadi nangonda maram khangdana sensinaraga hataba thabak toralaga kanadano mangjadose tamo ai karisu phataba thabak tokdeba aido lari amalegena tawbuniba tamona thajajaga ibani hausa chalaga leruse koino khangde ai ko ima babo tamona yadaba thaba amta tawde ko yo haudabu nganna hawgese yadabai wani chindi ibungo nupi dagi kheheline makhong wateba nang mako sese nangi sen habado hauji college chatringai lari ado larucho ai thabak chatringai engon ulangadabani hoi midama ado baba kari haidore aingonda amo baba nangarang tolo phangradaine phange ado kaidawseba ado nacha atombani aisulupa chawada piyo tamona pirisidi lariki oikre hai nang ainane phurakdringai yam thuna chalo maram chadana sen piyo hai se kaiginoba atomba nangne changhorojo ahoiba karino khangdeda masigi angangse lupa chawwa chapi oina tawradana ngarangsu engondagi mamanaba hoi chak chana nina lupa chawwa ni lawgrise kari atomba tamo
ai chale larik leba ima babo angang se asoi bala kani ko matam du da ninda to budi are ko ima babo no ine ne angang sina hari ba makai pi bani na ko achoba nanau se phattaba thabakti tawde ni ma se ipa khangi ma na phattaba thaba tawge khalakpa matam du da ipa ma bu ichani haiga da bunati imong sida mama se khaktani ma na kidri basti nang aidi met na yengbada tung halini mana nanau se masti gidi ipa pele adubu ichana hari tusu yai ma haitam liba mana piyu haiba khuding piba yade aduni pamu haying mana masa marondom lepangam laga ma khanglakani adoi ma chak tu ngasidi khitangan na thongbiyo ngasidi ai thabam ta chaluge is karai da chatuino kari thabak no emanabam ta unaruge dawbani is namanaba mande da namanabi male as nateba koi masidi khangida imaudo masak onthokna no sikre masak na masak phajari ba ingna tabliba imha kaina ho nanang ne khanganing draso imadi khangjari mama nangdi kamaina khangliba ha moi babo ngaha nongma ibanina kaithel chalubada ima babung korlido kaurabo ado namau ahani moidi hana khoigi sakase taknaraba male ha ngahan gido hai yai ipa yai ko ingi hek lawe imau gi sakto os khoi imaga babung sidi yare ai hagot lage ima chak to kharangalo hoi ngange imau unaba chatpai to astamna matam haukiduna pamel irik bu unaba laklami hello abe taye tamacho kaidawrage is kaidawrage nang phabale thoro noi makharom chapagi lambe giduda u mahobodo aduda ngare nang phada bone engasti masaksiga lakni haradi ngasaina hairu yadra khara keni dana tamacho lakni harade ho ya zare ai nupidi kedrasu atom phajaraga leire yare tholo ai la inena amuke ragam thola ke hairo hoi thola age iri mamai da tholaga khara kesili aduga white sat ama litli fanik higo ama setli champal angauba ma tongi setli baliliba singdo iriktadi chamna phajakre ngauraba kuchu patak toba sabal ningdu yeba samlang aduna thadoklaga maning tamjaro haiduna thadokli pameldi irik bu ubada ngaukre wow lairaga tare sidi thamoi sena thari bebe taning de astiba wani aseng bani nangse aiginu bi irik turaha asti hairaga pamel irik ke mamaido pairaga nat gi yengi matau adoda irikna pamel gi makhutu kanthatlaga hairei se thado se kaino khangde aise nangi irik tune karino phagi dawani ta tapunchona nusibe ngasi dinangse chamna phajaba ho phare tamunchona aibu nusibi bagini adugi pakhumdani taningdana lairiba saksiga ado ngahando imaga babunga kaithel thengnariba aise kausira kaurisira khanbane ado adom kausingkre ima babungdo ahan badadi khangdradana leiba zaneba aina dum haidokre adone ngasi engonda hairaklise kai haina hairaklino aibu ngangbro ha karaidagi ngangbano ngasi hekta puro hairakline yare taningdre haima phagi ga mali asing bani ai adugi nang lobala ini as tamocha taningde ko ai hausi yompan bangam jaro kirini ne purage haraklade tamocha ha ai se thabaki suti lore
coming date se sida changkhrani aduna ngasidi aigi nuksibise amukta una hogena lakpani o handakti suti matam sangdi kaigino handakti mathak thongba singna sanglaknabagi haire irang khara thokpa male phasa chatluko sohenganuko yes madam ado se aina chapo khara lerakpani angang singa chaminaro aduga sina nangi purit namaga phane ngamaga lerakpani color do aina pamba oina leraklabani nangna pamgadra pamnodra haidi khangdre kaigi achapo sisu asuk yamna lera ino pami aigi nupana lerakpabu kaigi pamloidino adudi adu selaga reels namnaga thaglaudana mi yamna reels namnabani taningde asibuwani aise thigera phasagera miya mangda utkadabanu bido nateko isase mama leina legadabani itudani aigi nupise phagraba moi haujikangi thaudawa thoksingdaga yaubi banateba ituse natra ihare bungo henjile do aisu changnagi thengi tamasongso hanbiruko thengkhrani yam changning labra atugi nati kaino nabuk to phataba hana khalakana phagi dawunida hoi nangsu chango aisu chalagi call doina phaunarse hoi tamocho asumna pamel iri unaraga mayum da halaklami matamdi nongmanamagi haukhibana pamel mahagi thaba mafamda chetkirami korino college sibu mi amata kanar trisibu aibu sunday goramdana ko ai phone dubu sida yaw kaino ngasi thursday ni da aduga aigi tauchana ba yong khuman besing su lakteba as tanba ma yausale si yoradi asi haraga pari laitharokpada napi amada thengzali ima ayo ai bye sopra he nami to karai diging laga cheke ha hanatunaga yengdriba kaigino ha ai saigre ai uzawdabani sorry nami to thugaini he hanatunaga yengdradi thibi yare toklo ai kristo toktre chepirasti lao asi hairaga thoi amadi rengamla makhoi ani chetpa horami adubu parina tungdagi kaurai maro amta ngai bikhoba kaino kemo hage harino maro marap anigi mingdomda khangjage songgidi ngasai thoibi hagi kum ado nangina tasegidi mingi goge amta khangjage yangatra is hinjil ibaha adumna lana khanbigana chumna college sida so tamle aduna khonjaningdana hangjabani itagi mingbudi rengamla kawe ming khanglabanina lebi horoko rengamla wa minga saka yam chane lairem behabada mahakumna phajarangdra as ngawrida man helamni pari thamoi se mulla pogreba pari na sumna murum salaga leibado pari gi mamanaba singduna karino haina khali mamanaba amana karino ekhoi lari haibasina gate manaksida murum salaga leramnisibo laiga tonglabo maru amana mu harei adune haise nganta college sida leiramlaga karino bataramnisi mashi me ngangse ta dene pare hoi pare asi hairaga pari gi lokhamda tomthina set launa thajali ayuma napa gana gi machano oi yungkhu noi oire is yungkhu gaina namai da napsilakani ngastai dagi kaurise ta daba makhai kana gi wakhalda onglino ha as bai ngasidi lairembi ama thenagi bewani da kari lairembi lairo haise kari borni horage adudi amta tamudana kari no hai noisidi ayabane yare manung jangnasti lairembi do ai sakta ageba ado karan tarakpadi yarego
sakpau taktre aduga yare lao changlasi asumna makhoi ahum changlai adubo thoibi amade rangamla makhoi anidi uba phangde pari makhoi bu ko thi thiri adubo uba ko bodi laite pari mathawai nungaramde matamsu hawkhibana class aunaba mayam do class tangnarai mayam changliddugi maningda thoi amadi rangamla makhoi ani nongla longladuna changlakpadu uraduna pari nofe tawrai matau adu ubada tomthinda harai korino nangna mo nofe ka tawriduna nangna pamba nupi yorabo aina lairambe habado tu maningda nonglaga changlise wa masakti mai chatlehe loya tu yengo hoine wow stare adudi asinani ne gate ta chorola lamside ado masekse maitai ni pidi mande nate amasidi maitai ni mamingbu kari kauge anise yetlongge se asina thoibi ko buniba aduga amasina rengamla nangdi maminga loy khanglamini ne hanglurabo ngasai geta yesinabadagi aduda aina hangobani oi noidiam taramnidana astumna class tu mathang tawrami adubo paridi ojana taklibatu karisu tasilamde napirongge side lomda adum yengdana lairami